Kaisamthong longjam leirak-tagi longjam Ronnie Bala chahi nifugani thoi apokpa laikhidraba longjam Priyochan amadi apokpi laikhidrabi longjam ongbi Navasakhi anigi machanupi atombini apokpi animak laikhidraba matung hauzik mahakini haibada mabung longjam ngaubi chahi nifuga taruk amadi manama longjam ongbi Sanahanbi chahi nifuga manga anisinatana kanasu leitre Ronnie Bala chahi tara manga ki mamangdagi diabetes patient oina leirakhi adubu laibak thiribadi chatliba chahi asigi February thada sor honba nungairaktabadagi Rims Hospital da ahumlak pukhatlaba matung heart attack ni haiba khangba ngamkhi adubu imungi leitabana henman khibana mapung phana layeng bangam khide mabung ngobina migi isingari chatpa yauduna nongmada lupa chamadagi chani fawba phanglakpa adunadi imungi chakhum mai muttanaba hotnaba khaktada fawba awaba ma oiri Cheragasida machalgi laying naba sel puthok pahaibasi awabagi mathakta hena awaba ama oirari Dr. Singhi pautak matung ina tha amagi manungda Ronnie Balabu heart ki operation tawdragadi khudong thiba nangani haikibalei amadi operation adugidamak sel oina lupa lakh ani dagi ahum phawba thorang tawnaba khangalakhi adubu hauzik tha ama helaba asi fawbada upai leitraba Ronnie Baladi hikna kaptuna famungda taaduna leiri Ronnie Balagi manama Sanahanbina Thongalda thokduna imungi mateng kharadang oirabasu haiduna hotel famlamba adusu machalna naduna leibana makhatana hotel thokpa ngamkhidre kaidongai laying biduna mimanaba punsi maren amada hingba ngamgadage haina khanjaribi Ronnie Balana hai Rims da leiringai matamda CMHT card na kanaba pi hairabasu hidak loba chatluba matamdadi mamal khara hongba hidak na pirakpa aduga khara tangba hidak singna leite hektamak mahairakpa asina yamna chawnu khudong chadaba ama oikhi amadi mapalgi pharmacy singdagi lanai oina sel piduna leiba takhi nongmada lupa lising amaga chamagi hidak loba yabagi ayaba pirabasu nongmada doctor na thariba hidak sing leiba konadabanasu achauba khudong chadaba ama oikhi nutigi lising amaga mathakta ire iba poche ngasai moi hakselgi ka to paire haidi khara free oirane na khoida katang haraubodi poe adubu katang atangba pot aidi manungda phangde pharmacy duda yaude ngata haidai adubu adai manungda su haidi hidak loboduda di yam problem oi hoi adudi haksel card haine leirimine problem oi tamneba adubu hidak to nutigi phangbiradi phaba akoida adu nutigi phangde haidi leitabana aramba baduna private ngata ana private ki hospital adum contact tongna yade haidi khudaki emergency ki hidak irei adu moida phangdamnina aduna haksel card chisu akoida thoidongna kanabagi yamna phangdabraina khalle Ronnie Balana makhatana mahakpu amuktadi layeng biduna mimanaba punsi amada hingmang ngamanbiu laita laira singda pukchel chawna mating pangliba miyambusu ishorna thaujan bibu oisanu haiki handakti amning senge haidi mamang daise 2011 da su diabetes ki sugar amu wangaktana phabung dei hawa kanga phabung ngamdaga naki adui matamda imasina ahing tumdaga aibu nanbaga sitpaga dum sewa taw leibigi di puksel chawba ibung ipa isil inau singduna haidi mateng khatang pangbiragadi aisu haidi katang sangdana hingningбаги aigi asa khara aigi vision khara miyoiba amanina aduguma mayamdo katang phangningbagi anabagi paljidagi lanthongninge aduna adugumba puksel chawba mayamduna aibu mateng pangbiragadi moibu hainingai litan isorna su bor pibigan he Hek yum palakpadagi nungai bahaibadu saruk thunglakidrabi manama Sanahanbini makum manem animak thangna na leitabagi maichak khanglingaida naitom pokpi machalna naselakpa asina hena chawba polumama hapchilakpagum thoki manamana thamoi sokna mamitagi mapi tana machalbu amuktangdi layingba pamhauri मैम नुक्सीबीदुना इसानगी मथवाइदुदि कनबियुना अजि सिमंगारे आई हाजनिंग बाबू रियाना हनिंग बाई काई राइते अखंग पुक्सेन चाबो मैम इसानगी दमक्ता मतेंग पांगबिदना को पुनसि नुंजांग लैदना नुंगाय अपने चलनी कोइ नुंगाय लैजेगे सिकतने ने पामजरी जिउजि Ningoloibi singna manung matam charaba matamda yumnak sagai onduna yumbanbagi lambida khongdanari adubu Ronnie Balagidi anaba asina maram oiduna chanabi asidaki su nathaiduna thawai tabu hinglabadi haiduna yamna awaba phibam amada khangduna lehori
Chief Minister gi Haksel gi tengbang na imung kaya da kanaba kaya pi haina claim tawragasu Health Minister masam ki kendra da Chief Minister gi Haksel gi tengbang gi kanaba si mapung phana phangbangam driba imung kaya di leitabnate. Paudam jariba video journalist Naresh Kaloina Onel Samadram, Times of Manipur News, Kaisamthong, Imphal.